ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥ ꯃꯆꯥ ꯌꯥꯎꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ ꯃꯉꯥꯃꯛ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯑꯃꯒ ꯂꯣꯏꯅꯔꯕ꯭ꯔꯥ? ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯉꯥꯡ ꯑꯍꯨꯝꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯈꯤꯗꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯃꯤꯑꯣꯏ ꯃꯉꯥꯃꯛ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯃꯒ ꯂꯣꯏꯅꯈꯤꯕ꯭ꯔꯥ ꯑꯃꯁꯨꯡ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯊꯣꯔꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯒꯗꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯈꯥ ꯇꯥꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ꯫ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯉꯔꯥꯡ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯕ ꯄ꯭ꯔꯣꯕꯤꯖꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯂꯨꯞ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯅꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠꯁꯤꯡ ꯂꯧꯈꯤ꯫ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯈ꯭ꯔꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯃꯛ ꯏꯃꯨꯡ ꯑꯁꯤꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯔꯛꯄꯅ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯝꯈꯤ꯫ ꯊꯕꯛ ꯇꯧꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯁꯥꯔꯚꯤꯁ ꯕꯨꯛ ꯕꯟꯗꯥꯟ ꯊꯝꯂꯒ ꯂꯨꯄꯥ ꯂꯥꯈ 7 ꯄꯨꯁꯤꯜꯂꯝꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯊꯣꯛꯍꯟꯈꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯗꯁꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯊꯟꯇ ꯁꯤꯖꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯄꯨꯂꯤꯁꯀꯤ MPS ꯑꯣꯐꯤꯁꯥꯔ 18 ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯒꯅꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯌꯨꯅꯤꯠꯁꯤꯡꯗ MPS ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯣꯏꯅ ꯃꯊꯧ ꯄꯥꯡꯊꯣꯔꯛꯈꯤꯕ ꯑꯣꯐꯤꯁꯥꯔ 18 ꯃꯊꯪ ꯆꯍꯤ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯍꯧꯔꯗꯨꯅ ꯑꯦꯄ꯭ꯔꯤꯜ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥꯔꯚꯤꯁ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯁꯨꯄꯔ ꯑꯦꯅꯨꯋꯦꯁꯟꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯒꯅꯤ ꯍꯥꯏꯔꯦ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ PHQꯗꯒꯤ IGP ADMꯅ ꯊꯥ ꯑꯁꯤꯒꯤ 6ꯇ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ DPꯗ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯒꯤ ꯐꯣꯔꯃꯦꯜ ꯔꯤꯇꯥꯌꯔꯃꯦꯟꯠ ꯑꯣꯔꯗꯔꯁꯤꯡ ꯊꯣꯛꯄꯤꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯒꯗꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯅꯨꯡꯗ MR, MPTC, IRB, Vigilance and Anti-Corruption, SP, CID Security, Technical yauna tongan-tonganba pulis stationsinggi SDPOsing oina thabak tawrakibasing yaure. Mayumdagi selakhiba angang ahum kaithelgi imasingna mama mapasing kauraga sinakhrei. Yamna nungaitaba thokdok ama oina ngarang Imphal West District ki Wangoi Subdivision ki manung chanba Uchiwa mayai lekaidagi imung anigi angang ahum mayumdagi chelaglaga Khwairambal kaithelgi mafam amada kaptuna leirambadagi Khwairambal imoinu ima kaithel saktam kanba Lup amasung Khwairambal Laimarel sidabi ima kaithel lukmai singlupki imasingna thengnaduna ngarang numidang mama mapasing kauraga City Police ki mamangda sinakhrei. Ngarang numidang pung 6 taba matamda kaithel loisilakpa matamda Khwairambal kaithel number 2 gi jaga amata kaptuna leiramkhibane. Angangsing aduna makhoi mayumda amuganna thinbiganu haina yamna kanna kapadagi singnaduna kaithelgi imasing aduna hangbada yumgi mama mapasing adu yamna kijai yumda haningde haina phongdokhe. Angangsing adu mama mapasing na tathi tawaina tawi haina sempuda tungsinduda thamba lupa 100 rom kaithoklaga Uchiwadagi auto ama tonglaga bazar tamna laklaba matung khangnaba kanasu leitabana kaithel asigi jaga amada changlaklaga kaptuna leiramkhibani haire. Nakal nama khaki wataraga miyambu lana lamjingnaba hotnabigano Nandalala angomcha tha asigi tang 5 da khurai ahong pungda thokiba thokdok adu makhatana thoktanaba Chief Minister na nakan animaki miyoising kauraga waroisin pubirao telisingnasu aranba wafam sandoktuna Lan satkiba yaba thawong tawroidabani haina Yellow mi salai ahong pung thawgal lup ki maikaidagi wafam thamlakhe ngarang khurai ahongai thangjam laikaida Yellow mi salai ahong pung thawgal lup na sinduna pawgi mi phamama pangthokhrei maduda lup adugi president Nandalala angomchana hai handak thokiba thokdok adugi matangda Delhi amana Akhil Assam Bhojpuri Parishad AABP da lana paw pisun khiba duna mapa lamda leriba lamdam sigi miyoi asogapan yaurakpa tarabade madugi daita lana paw piba miyoi aduna pugadabane mahakbu khudakta leingakna phabiyo tang 3 da thokiba thokdoki matangda Nandalala na hai
Ngahan asi lai khurumba numit taba maramna tang manga da laifam adu da sangduna sit sengba tawraga check khara na khajin khe maduda mathong huktaba mafam aduai da leiba tele khara thoktuna check adu kaukhai khibane madudagi miyoi khara duna irang sagatuna lambi mafam du duty tawriba police singna irang sagat pasing phaki dei matam chana yengsilamlaga de irang adu thoklam loi thokdog adu ki matang da khangnaba duty takiba police sing adu kaukhatuna wahang tawgadabani hai khe mahangna makhata na hai thokdog asi nakal anima ki miyoi sing chief minister na kauraga waroisin purakna basinbi yo khurai ahung pungge laifam ase aruba mafam amanne masi laingang na kanana bohonagadabanay mamang da lairamba mafam adudage ngasi de asuki matik piksinduna laifam ase mangba yabagi phibam da laiday nakal amarom da local TV channel da thokdog adugi matang da khananai na bada panelist kharana lana wafam phongdok pa thengnare madu laibak thibane nakal ama khaki wa taraga miyambu lana lamjing na bohona biganu hai khe chingda PMGSY ge lambi sembagi wathok loidre RDNPR Minister na midyang changbiyo TK Mosilfa PMGSY scheme gi makhada Manipur gi chingi district sing da paikhatliba lambi sembagi thabak mawong maril tadana suba madde apiba matam gi manungda loisindabagi wakat kaya lakraba matungda ngarang su Tengnopal district ke Rilam center dage Saidam Saisam phawbagi lambi sembagi matang dasu wakat laklay hidam asiga mari lainana Tengnopal kendra da handak pangthokiba general election da independent mireboy khiba TK Mosilfana paumi kangbu amaga loinana lambi asigi hokjik oidaba phibam yengsin mina khrai mapuroi bana nupi thangna thinduna hana bohonaram lay yamna ki tujung ningai oiba thokdok ama ngaha numidang pung nipan lom tabada Bisnupur district ke Moirang thana lekai da Moirang Them Johnson Elias ibungo chahi kunthraga mari apokpa laikhidraba Premjit kauba miyo yamana masama ki loina be mayeng bam tamphasna debi chahi kunthraga mathoi buthangna thinduna hana na bohonaram lay tamphasna hauji Moirang PIC da aruba phibam da laikana ri hai re Manipur amadi Sikkim gi chief minister ani una khrai chief minister na kangpokpi da Gurkha ge Biswa Shanti da saruk ya khrai DMCT da chatharakiba national seminar loisin khrai NEP 2020 da yauriba teachers education program ge chana kanglon sing phajana implement tawba ngamlabade teachers education system da achauba hongba ma purakpa ngamlaga nei wafam ase ngase DMCTA Imphal ge hall number 1 da numit nini chumna chatharakpa national seminar loisin bagi thauram da athoiba mithungwai na saruk yakiba Manipur University ge registrar Professor W Chandrababu na haikiba nei Yoba Club na kwanba mafam singda drug jaba yonba thenglay Yoba Club ki nauna khalaba executive singa loina na advisor singi oiba mifam ama pangthokhrei mifam adu da lawki baware poina laingang na paikhalakliba war on drug po sagat poina club asigi jurisdiction da drug yonba chaba thenglay kana gumbana lona yadaba thabak thauram sing tawraklabade aigi migi yengdana logi chapchaba mateng lawragani haina club asigi general secretary organization Arif na phongdokhrei Sohel Arif na hai club asina kwanba mafam singda ka bara saliba singna club ta register tawbiyu ILP paidana non local sing bara da thamjilam labade yumbugi mathakta logi oiba action lawkanaba mari lainaba singda wakatlagani haina phongdokhe ngasigi general body meeting aduda club asigi executive sing advisor sing ahalaman na chingba sing saruk yakhe gold medal lawrakraba Priyanka Chanu okhrei New Delhi ge Talaktora stadium da tha asigi anida pangthokiba All India Interzone Cadet Championship 2022 ge cadet sahi taraga manga tratret ki under kg 47 की कैटेगरी द गोल्ड मेडल लौरख्रबा अंद्रो खाराम लेकाई द लैबा चिंगाखम प्रियांका चनु अपोकपा CH कृति चंद्र मदे CH नुंगसे ओकपगी थौरम अमा ngasi अंद्रो लवर अंद्रो न सिंधु न पांगथोखरे अरोइबदा ताबिरिबा पुमनमक पो थागचरे